APSC na lauba Assamgi ADOgi Examgi Questionda Manipurgi Erang Asigi Hourakpham Atiya Amasung Meetei Lipun Yaosillakpa Pennadre State asida yumthangnariba Myanmar amasung Bangladesh dagi ain kaina mitopsing sangsilakpa thingba chinggi lamda paksana popi pambi tharibasing yanthatuna manganaba honaba amasung reserve forest ta ain kaina khundaribasing takthoknaba honabaga mari leinana haurakhiba Erang asibu Assam Public Service Commission APSC na lauba Assamgi Agriculture Development Officer ADO launabagi examgi questionda Erang Asigi Hourakphamga mari leinana hangba questionda Khulai paiba arambai tengol amasung Meetei Lipungi wafam Yaosillakpada maikai kayadagi pendaba phongdoknarakle paw asina Makha Tana hairibana Assam Public Service Commission na lauba Assam Development Officer 2025 launabagi tha asigi tarada pangthokiba exam adugi General Study Paper 1 gi question number 95 ta Manipur da thokliba kanglupki Erang Asigi Hourakphamga mari leinana khannaba option ahum pidiba adugi iroi loibada Erang asi khulai paiba arambai tengol amasung Meetei Lipun na thokanbani haiba maral sibo wafam yaure kanglupki Erang mayoknariba state asina tangtadaba phibam ama leiringai chairak asida asigumba Meetei singbu lana uhanba yaba mawongda Assam Public Service Commission lauba ADOgi exam da yausillakhiba asi rajnitigi khudong saba launaba atamnana chatharibra haibagi wahang ama ohelle yamna sensitive oiba state ki issue amabu laibak asida natana Malemgi miyamda lana uhanba yaba mawongda asigumba thawong ama chatharakpa haibasi yamna maram chade kanglupki Erang asida Meitei amasung kuki zogi kangbu yawi haibagi mathakta Erang asi High Court ki order amana maram oiraga haurakhibani haibagi wafam kaya phongdoroklibasi laina laufam thokte maram aduna hiram asida daita leiriba Assam Public Commission gi maikaidagi sensitive oiba mari makhong samnadaba question adubu chana handanaba amadi Assam sarkar gi maikaidagi su hiram asigi matangda akanba midyang sangduna mathauta thabaksing paikhanaba social media gi khuthangda maikai kayadagi pendaba wafam kaya phongdoknarakle loinana Assam gi Chief Minister gi maikaidagi su hiram asigi matangda leibak miyam khangna sengdokadabane natrabadi illegal immigrants na satharakhiba attack asibu defend tawnaba honariba Meitei singbu leibak asigi miyam amasung malemgi miyamna lana laukhiba yai haina phongdoknarakle President rule Pamba Congresskumba party Leibana Makha Tana PR Adumak Lakhigani MLA Susindro Manipur miyamna state asida popular government ama lehenba pamlagasu President rule pamjaba Congresskumba political party sing Leibana Manipur da Makha Tana Adumak President rule thamlakhigani haina Khurai Kendragi MLA L Susindro na phongdokre Laisangthem sagai apunba lupna sinduna ngasi Khurai Sajor community gi holda pangthokiba sagai asigi afaba mahiroi singda mana lanthokpagi thauramgi nakalda pawmi singna hangba wahang amagi pawkhumda mathaki wafam ase MLA Susindro na phongdokladuna mahakna hai mapung oina state asida president rule lakhraba matungdana miyamda president rule asibu pamdaba sarabasu PR laktringai amade hek lakhibaga Congress ki luchingba singna phongdokhiba wafam sing miyamna mughanna nainaba mathau tai Manipur president rule lakpa matamda Congress ki president oiriba MLA ke Megachandrana BJP gi double engine adu Congress ki Brahma Shastra Missile kapadagi engine nama fail oire haina phongdokhibane amadi Congress MP Bimol akoijam amade atai Congress lusingba singna Parliament state asida PR thamnaba demand tawkhibane asumna Congress ki leiribe MLA manga asina state asidagi laingak inthubada chawba thodang laukhraga ngasina PR gi mayokta leiba amuk sarakba si miyambu apangba sibane makoi gi asigumba thamoi sengdaba thawong kaya asina state asida ngasi su Makha Tana PR asi lakhibani haikhe Congress na Manipur yauna laibak asigi tongan ba mafamda satharagliba voter adhikar yatra gi matangda palladuna Congress na sathariba khongjang asi yamna maram chade makoina khongjang asi state asida changsindringaida makoina handak pangthokiba Lok Sabha mikhalda matau karamna mai pakhi haibadu hana nainaba mathau tai Lok Sabha mikhaladu chingamadi tampaki mafam ayambada Congress na matau karamna vote phangki haibasi miyamna khangnarabane aduna makhoigi asoiba adu hana semdokpa mathau tai haiba wafam MLA L Susindro na phongdokhe Aadhaar amasung voter ID Makha Tana citizenship proof document Oiraroi smart citizenship card Chatnaragani laibak asida hojik chanariba Aadhaar card voter ID natraga ration card asi laibak asigi citizenship ama oire haibagi proof pibada matik chadaba ama oibana government ki maikaidagi anauba khongthang ama oina athuba matamda smart citizenship card launch Chatnaragani haire Paugi source asina Makha Tana hairibana laibak asida Aadhaar card voter ID amasung ration card na chingba hawdokhrabasung tongan ba government ki database kaya ama huranba amasung fake identity card kaya sabagi thogdok kaya thengnaba sina document sing asina kadai fauba citizenship amani haibagi
proof piba ngamlibagi haibagi achoubo wahang ama oire maram aduna data huranba amadi fake document kaya sabagi thengnariba problem sing ase laksinaba amasung India citizen singi oina secure oiba identity system ama thamnabagidama central government ki maikaidagi anoba khongthang ama oina smart citizen card asi chana hananabagi khongthang asi laukhalakhiba nei Aadhaar card asi ihana na chanaba haukiba matamda citizen singi oiba secure document ama oina launakhiba nei Adumak pu haukiba matam khar asida Aadhaar data leak oiba yauna fake Aadhaar center kaya ama hangdokpaga loinana ain kaina sangsilakpa mitop kaya ama sasinaba Aadhaar card kaya paiduna laibak asigi citizen ni haina claim tauba kaya yaure maram aduna Supreme Court ki oiba directive kaya leiragasu Aadhaar card asi lakadoriba census amasung survey asida citizen amagi final proof oina sakhangba tauroi Aadhaar card natana voter card ration card natraga pan card na chingba singsu laibak asigi asengba citizenship amani haibagi document oiraroi laibak asida ain kaina sangsilakpa miyoi kaya ama irai laina fake Aadhaar card passport amasung birth certificate kaya semlaga paiba yaure adumakpu laibak asigi citizen kaya maruwaina general category sing fauba birth natraga caste certificate na chingba maruwaiba document kaya amasung paina davana citizenship pibada problem kaya amasung mayoknare maram aduna problem sing asi solve taunabagidamagta central government ki maikaidagi laibak sinba thungna pangthokodoriba census amasung survey gi processing asi loiraba matungda smart citizenship card launch tauragane hairiba card asi laibak asigi citizenship ni haiba khanglaba khaktada issue tauragane hairiba document asina Indian citizen ni haiba proof taunabagi final document oiragane hairiba card asi atopasingna saba ngamdanaba yamna secure oiba mawongda modern amasung technology sizinaba I card ama oigane smart citizen card sizinaduna identity verification chathaba sina hena transparency amasung secure oigani haire hana chanaramba Aadhaar card asina banking amasung atai financial transaction singda sizinagane voter card na voting khaktagi oina sizinagane ration card na public distribution system dagi chana thaknaba ration amasung atai polam sing lobada sizinagane aduga pan card asina income tax ka mari lainaba thabak singda sizinagani haire GST liquor hidak managi polam Mamal Atiya pakadaure Prime Minister Narendra Modi na Independence Day numita miyamda goods and services tax GST da anauba yawal ama purakadaba Diwali gi achauba khudol ama oina pirani haina laukthokibaduda miyamgi punsi hingba nungainanaba masak mayam ama piragaso hidak managi polam amade yungangi mamaldi Atiya pakadaure Modi na lauktokpadugi matungda Finance Ministry na center gi kanglon adu wakhalon ahumda yumpham oiraga semkhibani haike madude Hauzik oiriba GST system da chauna phagalanba tax rate adu chang manahananaba sindok sinjin tauba amasung miyamgi punsibu hingbada nungaihanba amade lahenaba nei thaurang asagi makhada tangai fadraba polam sing amade nongmada sangdaba yadraba polam singda tax hanthan bahaina yawe slabs hanthanabagi damak center na chang ani gi GST gi mawong ama thaurang taure maduda hana laijaramba chada taragani thoige slab adu Chada mangada hantarakpa aduga hana lairamba chada kunipangi slab aduna chada taragani panda hanthanba sene adubu chada nifugi slabti aru ehengi polam amade khunaida manganba yaba polam singdagi lawgane thaurang asi ayaba piraklawadi chada mangagi slabs hantarakadori basida nungtigi changba polam haibadi kolle furniture condensed milk dry fruit na chingba sing yaure aduga chada tarani pangi slab hantagadori basidana television washing machine AC mobile phone chingba sing yaure aduga hengalakadori bachada ni fugi slab asida kunaida mangan bayaba polamda hidak managi polam sing liquor pan masala gutha online gaming vetting app na chingba sing amade aru ahengi polam sing dana luxury cars aki amogi gare perfume na chingba sing yaure hairi bakanglo na si hanana union minister gi kangbu da puthokrabane Madugi matungda ayaba launabagi damak Finance Minister na chair lauba GST Council da September thada puthokane ayaba pirakpa taragade anoba GST gi mawong asi Diwali gi mamangda sanahan ba hauragane